आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबदा मरुइबा पाउ मणिपुर कोविड-19 दगी नाबा फरकपगी चांग चादा 42.8 यौरे हौजिक एक्टिव केस 5,900 लेरी सक्नाइरबा बॉक्सर Ngangom दिंकु मतम सांगना नारमलबा मतुंगदा ngasi ayuk masagi mayum sektada laikhidre amasung भारत हौजिक फाउबदा कोविड-19 की वैक्सीन डोज 1,3 हेना कापख्रे राज्य खरद लॉकडाउन की अथिंगबसिंग कोमथोकनरबसु कोविड-19 लाइचत की अकीबा लेरिबा मरमना मियामना सेक्सिनबा वाटपगी थौंगसिंग तोकपिनबा हाइजरी यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क उपियु फुट 3 की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोक्तुना तरुतनाना थंबियु सोइदना वैक्सीन कापथोकबियु कोविड कमरी लेनबा पाउसिंगीदमक नेशनल हेल्पलाइन नंबर 01123978046 नत्रगा 1075 ता फोन तौबिबा यागनी कोविड-19 दगी गांगथोकनबा तंगाई फदबा चना कांगलोनसिंग गांगना चटपिनबा मणिपुरी सुमांग लिलागी ममा साबी रोबिंद्रो लंगथबालना अपील तौरदुना हाय मियामबु रोबिंद्रो लंगथबालना खुरुमजरी नुंसीजरबा इरैचासिंग तमथीरबा कोविड-19 गी लाइचत असिदगी कंजनबगीदमक अखोई अमुक हना चेक्सिनबगी फिरेप लौमिनरसी कोविड की वैक्सीन सोइदना कापथोकपियु फेस मास्क सोइदना उपियु मी अमगा गी मरक्ता फुट 3 लापना लेबियु हैंड सैनिटाइजर सिजिनबियु हैंड वॉश नत्रगा सापोन सिजिनदुना खुदसा सेंगना हमतोकपियु लाइचत असिदगी ngakthoknaba matam matamgi leingakna piba channa kanglonching tangai phadana aikoi khudingmangna ngakna chapminasi cheksinba haibasina लाइचत असी चंगहनदनबगी ख्वाइदगी फबा पाम्बाइनी मियामबो अमुका हना खुरुमजरी हौजिक मपुंग ओइबा पाउ मणिपुर ngarang कोविड-19 पॉजिटिव ओइबा मियोइ 735 थेंगनकी 8 सिखी पॉजिटिव ओइबगी चांगचादा 9.33 नि राज्य की कोविड-19 कमन कंट्रोल रूम ना ngarang numitang wairam thokiba chirol amada hai haukiba pung 13 da मियोइ 9,993 टेस्ट तौबगी मनुंगदा मियोइ 735 पॉजिटिव ओइखिबनी पॉजिटिव ओइखिबसिंग अदुगी मनुंगदा इम्फाल वेस्ट की चनी 38 इम्फाल ईस्ट की 135 चुराचांदपुर दगी 108 थौबाल दगी 112 बिष्णुपुर दगी 99 चांदेल दगी 10 कक्चिंग दगी 58 जिरिबाम दगी 9 अमसुंग कांगपोक दगी 3 यावरी लेखिद्रबा मियोइसिंग अदुना इम्फाल वेस्ट दगी 3 चुराचांदपुर इम्फाल ईस्ट थौबाल अमसुंग कक्चिंग दगी अमममनी मसी थारगा हौजिक फावबदा लाइचेट असिदगी लेखिदबा मिगी मसिंग 935 सुरे हाइबा मतम असिदा मियोइ 7 सुबना अनि लैना असिना नाबदगी फगलखी हौजिक राज्य असिदा अपुनबा पॉजिटिव केस 58 सहूम 58 सुरे मसिगी मनुंगदा मियोइ 98 नाबा फखरे नाबा फरकपगी चांगचादा 42.8 नि हौजिक राज्य असिदा एक्टिव केस 9,908 लेरी कोविड-19 लाइचन सिंगरक खुदिंगमक थेंगनबा सरकारना पाइखतपा याबा थबकसिंग पाइखतली लैना असतगी ngakthoknabagi khwaidagi maroiba thong amadi miyamda achumba pawning-thina khanganbaga loinana haksel amasung yafi yumbal mantraloina piba sexual thawrangsing adu mapung phana ngakna chatpa haibasini laijada si thengana paikhatpa thawrangsing saruk ama oina kendra amadi rajya sarkar singna miyamna hanglakpa covid-19 ga mari leinaba wahangsingi paukum pinabagi damak helpline number sing asi hangdokle Women and Child Development Mantraloigi Child Helpline number 1098 Social Justice and Empowerment Mantraloigi Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni Rajigi Helpline number na 038524111668 amasung 1800345381 ni मुख्यमंत्री की कोविड-19 रिलीफ फंड मतेंग पांगलकपा लेप्त्री SBI फाउंडेशन ना ngarang रिलीफ फंड असिदा एम्बुलेंस अमा मतेंग पांगखी फाउंडेशन असिदा राज्य सिगी
health infrastructure sing sengbatpada mateng pangnaba lupa koti amagi senpham piragani hairi Sauramandala Foundation asu relief fund asida liter mangagi oxygen concentrator kun manga portable concentrator yakhai mateng pangki Singdam News Manipur na lupa lak ama lising humbudra taret amasung lanai miyoy kaya na social git mateng kaya Mukhyamantri relief fund na mateng panglaki hairi Saknai raba boxer Ngangom dingku matam sangna naramlaba tungda ngasi ayu anganbada Imphal East sekta da leba masagi mayumda laikidre English singa machamapan Marputra Nipangi Bangkok Asian Games da sahi kaya gi tungda Ngangom dingku na Bharat ki damak sanagi takaman lobangam kibada Laibaga sigi miyamna paksan haraw pongdong nakhi matamadugi Manipur gi lengak nasu Ngangom dingkubu haraw tayamna ukpaga loinana Imphal East lamlongdagi khongnang karak taba lambi asi mahaki maming loduna dingku road haina thonki Ngangom dingku Sydney Olympic tasu saruk yakhi Malem thaki boxing masana kaya dasu tongan da examen kaya fangki mahakpu English singani tarahumdoida Bharat Sarkarna Padma Shri Award piduna ikai khumnaki mahak hauzi Indian Navy da boxing ki course amo oina lairibani Ngangom dingkuna lekidabada social sporting club sekta apunma mayai loisang apunma mara pabi sekta village development committee amasung Nawang Penket Select Sport Academy sekta gi maikedi thamoisong awabu phongdorakli mahaki aroiba mathongam mangam ngasi mahaki pongnafam lamdam sekta da pakthoklagani tabiriba pawasi Akashwani Imphal dagini Bharat hauzik phawada COVID-19 gi vaccine dose koti kunmari hena kapkhre ngarang midang pung 8 phawada leibag sida COVID ki vaccine dose la kuntra mathoi lising kuntra mathoi hena kapki masigi manungda vaccine dose la kunipan lising kuntra tareti ahanba dose kini aduga beneficiary lak ani lising marputra mari dana ani shubai dose ki vaccine kapki haksel mantraloy gi pauna hai Bihar Delhi Gujarat Haryana Karnataka Madhya Pradesh Maharashtra Rajasthan Tamil Nadu Telangana Uttar Pradesh amasung Nongchu Bengal da sahi tarani pandagi nifumari phawgi manungda leiba miyoy lak tara henbada COVID ki anba dose ki vaccine kapki Imphal da ngasi phungba pawse singi mareba pawsingi damak hauzik Ngangom Kiran leire Kiran Thagachari Suni Imphal da ngasi phungba pawse singna maroina phongnariba paw khara panbatarabadi COVID-19 ngamari lainaba pawsing Commando da ambush torkiba amadi CM na lai khurung khibagi pawsing asini haibatai Sangai Express Manipuri da COVID mi taret siki satruk ani discharge tauki mi lising pan samapan ni phumari gi sample test tawbada satruk humputra manga positive oiki haina ahan headline tawri Miyamna COVID-19 gi SOP ngak na satpi haiba CM gi wafum amasu pawsi asiga ahan balamai da phongli huyalan pawda rangpang ambush ta commando ma sokle bom langsin bada chenaba phare haiba pawna ahan balamai da phongli Bisnupur da laiba yong sing chaningai lerektabadagi chakhumdagi sak chapu thangduna puramba yaure haiba pawmasu pawsi asigi anchor kalam da phongli Pongna phamda pung kunmari da satrat humputra manga positive oiki mi taret laikide chatruk anina phagatki haiba pawna ahan headline tawri Sangnai raba critic RK Bidur laikidre haiba pawsi asigi anisiba headline tawri Naharol gi thaudangda COVID laichat sidagi awana amadi misi mina ko hanbiyu haina CM na lining thau sanama hide thauni kre haiba pawna ahan headline tawri Iraibakta sibasu positive su hanthare pungkun marida mi taret siki mi chatrat humputra manga positive oiki haina ahan headline tawri Isel Express ta awang nong bokki longmi singda lo singu ko mari lena polam sing yan thokre lo singu gi pothok hengat hanbana santok su hengat hangani haiba pawna headline tawri Sana lebakta IM na ambush torkpada commando ki personnel ama sokle commando singna tongbu gypsy raksak amangata thokre haiba pawna headline tawri Sangai Express English ta pharmacy amasung oil pump sing hangbada COVID ki negative certificate darkar oire check tobu ki drive chathaba hore haiba pawna headline tawri People's Chronicle da taret sikiana wo positive case satra humputra manga thangna ki haina ahan headline tawri Imphal Free Press ta rangpang village ta ambush torkpada IRB ki personnel ama sokle haina ahan headline tawri Morning Bell da sangnaraba film critic RK Bidur laikidre lup kayana awa phongdorakle haiba paw ahan balamai da phongli Manipur Mail da COVID kana bo case satra humputra manga thanaki satruk anina discharge tauki haina headline tawri Suni Thagachari Kiran loshilakpada COVID-19 dagi ngak thoknaba face mask uppa foot taruk lapna na leiba khutsa amadi mai mit taru tanana thamba haiba achamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba paw amuk Manipur da COVID-19 dagi naba pharakbagi changcha da marfuni thoi dasmik amatare yaure
ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 18,300 ꯂꯩꯔꯤ ꯁꯛꯅꯥꯏꯔꯕ ꯕꯣꯛꯁꯔ ꯉꯥꯡꯉꯣꯝ ꯗꯤꯡꯀꯨ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯝꯂꯕ ꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯃꯁꯥꯒꯤ ꯃꯌꯨꯝ ꯁꯦꯛꯇꯥꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯚꯥꯔꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19 ꯒꯤ ꯚꯦꯛꯁꯤꯟ ꯗꯣꯁ 23 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ